ꯑꯣꯏꯅꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯏꯕꯦꯟꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕꯁꯦ ꯑꯗꯣ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯄꯗꯁꯨ ꯏꯕꯦꯟꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯛꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯏꯕꯦꯟꯕꯨ ꯏꯔꯥꯠꯆꯗꯣꯏꯁꯦ ꯄꯤꯛꯆꯔ ꯑꯣꯏꯅ ꯆꯥꯝꯃꯀꯥꯟꯗ ꯒ꯭ꯂꯥꯁ ꯑꯃ ꯆꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦ꯫ ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯔꯦꯅꯤ ꯉꯥꯡꯕꯝ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯦ, ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯏꯕꯦꯟ ꯏꯃꯣꯏꯅꯨꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪꯈꯩꯗꯣ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯅ ꯇꯧꯖꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯡꯐꯨꯁꯦ ꯑꯍꯟꯕ ꯆꯦꯡꯐꯨꯅꯦ, ꯑꯩ ꯑꯃꯨꯛꯇꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯀꯣ꯫ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯦ ꯑꯍꯟꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯔꯛꯄꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯆꯦꯡꯐꯨꯁꯤꯁꯨ ꯁꯪ ꯀꯥꯕ ꯑꯣꯏꯅ ꯆꯦꯡꯐꯨꯁꯤ ꯁꯤꯖꯤꯟꯅꯍꯧꯔꯒꯦꯅ ꯑꯩ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯅ ꯇꯧꯖꯔꯤꯅꯦꯕ꯫ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ? ꯑꯩꯅ ꯂꯣꯟꯖꯕꯅꯦ, ꯑꯗꯣ ꯃꯄꯥꯟ ꯈꯛꯇ ꯉꯥꯏꯔꯦ, ꯑꯩ ꯁꯠ ꯁꯠ ꯂꯣꯜꯂꯤꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ, ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨꯕ꯫ ꯁꯤꯁꯨ ꯑꯍꯟꯕ ꯀꯣꯜꯂꯤꯛ ꯉꯥꯛꯇꯅꯦꯕꯀꯣ, ꯃꯃꯥꯅ ꯑꯩꯒꯤꯗꯃꯛꯇꯅꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯦ꯫ ꯁꯤꯁꯨ ꯉꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯁꯤꯖꯤꯟꯅꯕ ꯍꯧꯖꯔꯒꯦ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯐꯦꯡꯗꯣꯛꯀꯦ꯫ ꯑꯗꯣ ꯁꯤꯒꯤ ꯀꯣꯝꯄꯥꯛ ꯁ꯭ꯇꯥꯏꯜꯁꯦ ꯄꯤꯊ꯭ꯔꯥꯏꯒꯤꯗꯤ ꯎꯔꯦꯕꯀꯣ ꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯍꯥꯟꯅ ꯑꯁꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯑꯗꯣ ꯁꯤꯗꯗꯤ ꯁꯤ ꯃꯥꯔꯀꯦꯠꯇꯁꯨ ꯀꯩꯁꯨ ꯁꯨꯝꯕ ꯁꯤꯒꯤ ꯃꯩꯇꯩ ꯁ꯭ꯇꯥꯏꯜ ꯀꯣꯝꯄꯥꯛꯁꯦ ꯎꯖꯗ꯭ꯔꯦ꯫ ꯑꯗꯣ ꯁꯤꯁꯨ ꯃꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯔꯛꯄꯅꯦ꯫ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯑꯊꯦꯟ ꯄꯣꯠꯇꯣ ꯁꯤꯗ ꯑꯣꯏꯅ ꯀꯠꯂꯅꯤ, ꯑꯗꯨꯒ ꯂꯥꯏꯒꯤ ꯀꯣꯜꯂꯤꯡꯈꯩꯁꯤꯅ ꯍꯩꯅ ꯇꯧꯔꯒ ꯐꯖꯅ ꯐꯦꯡꯗꯣꯛꯑꯒꯦ, ꯁꯤꯁꯨ ꯍꯣꯔꯦꯟ ꯁꯤꯖꯤꯟꯅꯅꯕ꯫ ꯀꯃꯥꯏꯅ? ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯡꯐꯨꯁꯦ ꯀꯪꯉꯦꯕꯀꯣ, ꯑꯩ ꯍꯧꯖꯤꯛ ꯄꯨꯁꯜꯂꯒ ꯆꯦꯡꯐꯨꯁꯦ ꯆꯦꯡ ꯈꯟꯅꯕ ꯍꯩꯒꯦꯅ ꯇꯧꯖꯔꯤꯅꯦ꯫ ꯑꯗꯣ ꯆꯦꯡꯐꯨ ꯁꯪ ꯀꯥꯕꯁꯤꯗꯤ ꯆꯦꯡꯐꯨꯁꯤꯒꯤ ꯃꯉꯛꯇ ꯂꯩ ꯑꯉꯧꯕ ꯑꯃꯁꯨ ꯂꯦꯡꯕꯤꯌꯨ ꯍꯥꯏꯌꯦ, ꯑꯗꯨꯁꯨ ꯂꯦꯡꯒꯅꯤ꯫ ꯑꯗꯨꯒ ꯆꯦꯡꯐꯨ ꯑꯍꯥꯟꯕ ꯁꯪ ꯀꯥꯕꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯦꯡꯁꯦ ꯀꯥꯏꯒꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯌꯦ ꯑꯍꯟꯁꯤꯡꯅ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯡꯐꯨꯁꯦ ꯍꯧꯖꯤꯛ ꯆꯦꯡ ꯊꯟꯅꯕ ꯍꯥꯞꯆꯤꯜꯂꯦ, ꯁꯣꯅ ꯅꯨꯃꯤꯠ 5ꯅꯤ ꯀꯥꯏꯗꯅ ꯐꯖꯅ ꯊꯝꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏ ꯂꯣꯟꯕ ꯐꯤꯗꯣ, ꯁꯨꯃꯥꯏꯅ ꯀꯨꯞꯆꯒꯦ ꯍꯥꯏꯅ ꯂꯣꯟꯖꯕꯅꯤ꯫ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯀꯦꯃꯦꯔꯥꯁꯤꯁꯨ ꯄꯨꯡꯋꯥꯎ ꯋꯥꯎꯔꯦ, ꯏꯆꯥꯅꯨꯄꯤꯅ ꯑꯆꯥꯄꯣꯠ ꯆꯥꯔ ꯄꯥꯏꯕꯒꯤ ꯂꯣꯏꯔꯦ꯫ ꯑꯗꯣ ꯂꯥꯏ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯁꯠ ꯁꯠ ꯇꯩꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯥꯁꯨ ꯕꯖꯥꯔꯗꯩ ꯍꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯉꯔꯥꯡ ꯉꯥꯁꯦ ꯂꯩꯍꯧꯗ꯭ꯔꯦꯕ, ꯑꯗꯣ ꯉꯁꯤ ꯂꯩꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯀꯠꯁꯤ ꯍꯥꯏꯅ, ꯑꯗꯨꯒꯤ ꯃꯥ ꯕꯖꯥꯔꯗ ꯆꯠꯂꯨꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ, ꯁꯠ ꯁꯠ ꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯀꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯁꯤ ꯀꯩꯒꯤꯅꯣ ꯆꯨꯡꯉꯤꯁꯦ? ꯏꯃꯥ ꯏꯃꯣꯏꯅꯨ꯫ ꯀꯩ ꯍꯥꯏꯕ ꯕꯨꯠꯇꯨꯂꯦ? ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯕꯦꯟꯒꯤ ꯃꯥꯡꯗ꯫ ꯑꯗꯣ ꯈꯣꯏꯗꯥ ꯏꯔꯨ ꯊꯣꯛꯏ, ꯃꯥ ꯊꯣꯛꯂꯛꯑꯒ ꯈꯣꯏꯔꯝꯃꯗꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕꯁꯦ ꯀꯌꯥ ꯇꯧꯅꯗꯦ, ꯇꯧꯅꯕꯁꯨ ꯌꯥꯎꯋꯦ, ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯇꯧꯅꯗꯦꯕꯀꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯦ, ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯏꯕꯦꯟꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕꯁꯦ꯫ ꯑꯗꯣ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯄꯗꯁꯨ ꯏꯕꯦꯟꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯛꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯏꯕꯦꯟꯕꯨ ꯏꯔꯥꯠꯆꯗꯣꯏꯁꯦ ꯄꯤꯛꯆꯔ ꯑꯣꯏꯅ ꯆꯥꯝꯃꯀꯥꯟꯗ ꯒ꯭ꯂꯥꯁ ꯑꯃ ꯆꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯗꯤ ꯖꯦꯁꯤꯕꯤꯗꯒꯤ ꯆꯤꯡꯉꯒ ꯏꯕꯦꯟꯒꯤ ꯆꯪꯒꯗꯕ ꯄꯣꯠꯆꯪꯗꯣ ꯂꯣꯏꯅ ꯐꯪꯒꯗꯕꯅꯦ꯫ ꯑꯗꯣ ꯑꯩꯒꯤꯁꯤꯗ ꯃꯩ ꯍꯧꯗꯣꯏꯁꯦ ꯅꯥꯇꯩ ꯑꯃ ꯆꯥꯗꯔꯦ, ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯥꯅ ꯊꯥꯎꯃꯩ ꯑꯃ ꯁꯥꯕꯤꯔꯛꯑꯦ, ꯊꯥꯎꯃꯩꯁꯦ ꯑꯣꯏꯅ ꯖꯦꯁꯤꯕꯤꯁꯤꯒꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯊꯝꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯔꯦ꯫ ꯑꯗꯣ
ꯍꯟꯗꯛꯅꯁꯨ ꯑꯍꯥꯟꯕꯅꯦ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯗ ꯇꯥꯛꯄꯤꯔꯝꯃꯣ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ Nó chưa không? Hai piro. चलो मामा खा लो डायरेक्ट माँ पाने था ऊंचा कौन बेटा वेट करेगा मत मत क्या nó là con ní em ạ đuôi tin quá joy taro em đi hai cho khá là đấy dạ đấy lên gì chơi sợ là sẽ đâu sao đó ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯁꯤꯗꯨ ꯃꯩꯔꯥ ꯃꯨꯠꯄ ꯉꯥꯏꯔꯒ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯥꯏꯊꯣꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯏꯕꯦꯟꯒꯤ ꯆꯥꯛ ꯊꯥꯕ ꯃꯇꯝꯗ ꯍꯩꯔꯨꯛ ꯑꯗꯨꯒ ꯄꯅꯥ ꯇꯪꯂꯥꯁꯨ ꯊꯥꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯍꯩꯔꯨꯛꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯕꯦꯟ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯏꯕꯦꯟꯒꯤ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯁꯦ 8-9 ꯈꯛꯇꯪ ꯇꯧꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯏꯕꯦꯟ ꯆꯥꯛ ꯄꯤꯖꯔꯒꯦ ꯃꯌꯥꯝ ꯏꯕꯦꯟꯒꯤ ꯆꯥꯛꯁꯨ ꯄꯤꯖꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕ ꯊꯛꯄꯒꯤꯗꯨꯗꯤ ꯂꯣꯏꯕ ꯍꯥꯞꯆꯔꯔꯣꯏꯒꯦ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯖꯕꯗꯨꯗ ꯑꯩꯅ ꯃꯦꯃꯣꯔꯤ ꯁꯨꯝ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯉꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯁꯨ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ